BJP MLA ahum Speaker da khongup langsilubagi suspend tawkhrai Odisha Assembly ge sathariba budget mifam da ngarang thangje numit ke mifam sathari ngai da Speaker Surya Narayan Petro ge podium da khongup microphone aduga atai polam singlang sinduna nungai ta pathodok thokrai BJP MLA Singh Jaya Narayan Misra Vishnu Prasad Sethi aduga Mohan Thazahi budget session ge lemhoriba saruk singda saruk yaba yadanaba speaker na suspend tawkhrai house ta sarang na ba adu mining business ko mari lainana congress na pukhalakpa adjournment motion speaker na khanabada ayaba pidavadagi ne tungda bill sing pass tawraga lepkiba matamdagi ngangkhatna assembly matam kaktana yaithoki haire wakatliba BJP ge MLA Singh assembly ki mapalda laiba Mahatma Gandhi ge mitam manakta phamduna laikhe nongma khaktada covid layong uthoklaba miyoi lising maudra humdoi chani nifumapan thengnabadagi phibam lusilaktuna prime minister na mitin pangthoktuna khanakhrai laiwak asigi oina haukiba pungkun marida layong chenaraba covid case lising maudra humdoi chani nifumapan nauna thengnaduna sahi asigi oina khwaidagi layong chenaba miyoi thengnaba numit oire ngasi thengnariba masing ase mamang sahi gi September 18 da anaba lising maudra humdoi chahum kuntha taret thengnakibagi record adu yaugadore haukiba pungkun mari asida laiset asiga mari lainana miyoi 413 sikhi masingarang miyoi 413 mari sikhiba aduga yengnabada chada kunnipan de hanthare haina pare Union Health Ministry ge data matung inna haukiba pungkun mari ge manungda state Nepal da laiset asigi layong uthokpa punna pawada chada Marphuma thoi dasmik nipan ani oi haire state Nepal adude Maharashtra Karnataka Chhattisgarh Delhi Tamil Nadu Uttar Pradesh Punjab aduga Madhya Pradesh ne napsagi chakthung handarakpa se lairaba miyam gi khandavane laingakna napsagi chakthung phanghandaba yaroi Sotin Kumar laibak asigi lairaba miyam da mamal hongna National Food Security Act napsagi makhada phanghangadaba Sakthung Singh paliba BJP lengak asina mapung phana phanghanba ngamdre mising yam khalakpa maramna napsagi budget henghanaba honabagi mahutta hanthalakpa amade cheng metric ton lising tara humdoirom hena khaklamba adu metric ton lising tara da hantharakpa se miyamgi khandaba lengakni hairoidabagi maram laite napsagi sakthung ase lengak pairiba miyoi kharana lana sizinare haina Communist Party of India Manipur State Council ge Secretary Laisram Sotin Kumar na phongdokrai Mahiroi Singbu lalonpot kumkhaliba school authority sing aran ba thawong ne hongdoktrabadi school singi maming miyamda laukthoklagani desam lakatori ba Board of Secondary Education Manipur bosem amadi Council of Higher Secondary Education Manipur kosem na lawduna megi tang taruk amadi mangadagi hawgadori ba Class 10 amasung 12 ki exam thagadaba mahiroi singbu school singna makoina pangthokpa pre-final amadi pre-board examination singda pass tawde haiduna paisa deposit tawhanba amadi exam form fill up tawhandabana chingba thawong kaya private school kharada sathare haibagi chapchaba paw amadi khudam changdamga loinana Democratic Student Alliance of Manipur desam na leire haina desam headquarter gi publicity and Propaganda Secretary H.H. Rishi Kumar na presta thadorokpa cherol amana haire cherol asina hai asigumba thawong sing ase student friendly oiba school ge mingsat kidamakta mahiroi singbu victimize togduna lalon bani haina desam na lawe desam na hanglakliba wafam de school gidamak mahiroi sing lairibra natraga mahiroi sing gidamak school lairibra haibasene school ge mingsat kidamakta Mahiroi exam thahanba haibase sungtau tawroidaba school lingkhatliba singna sel tabulaining oiba mahiroi sembagi thogdang de lawning dabani haina desam lawi haire zerol asina hai mahiroi singdage admission fee tuition fee na singba kaya sahi lisang sina khomga tuna laklaba matung class 10 amadi 12 ki exam tharamdai mikupta form fill up tawhandaba haibase education bu lalon pot onthokpane Masi desamdi yaba ngamloi
mahiroi amana class 10 amadi 12 ki exam ase lanthokpa natraga landaba haibase bosem amadi kosem na lepkadabane mari leinaba school gi authority na lepkadaba natte maram asina mahiroi khunai gi damak board amadi council gi exam mayok nabagi khudong chaba pigadabani hairi Serol asina roibada hairibadi lakliba April gi tang taret yumsa kaisa numit phawbagi manungda form fill up tawhanba yahandriba school singna mahiroi singna form fill up tawhangadabane desamna thamlibo wafam asi thawaidaba mahiroi singbu lalon pot kum khaliba school authority singna makhoi gi aranba thawong asi handoktrabade mathangi numittage school singi maming miyamda laukthokpaga loinana asigumba school sing asigi mathakta desamna akanba midyang sanglagani kanagumba mahiroi singbu school authority singna class 10 amadi 12 ki final exam thahandrabadi desam gi telephone number 7005055378 natraga 7005015771 natraga desam gi official Facebook page oiriba miyam gi desam da pau phorok nabasu Cherol asina khangalakli sanaton athokpam misigi langla langjil putho u haiduna sathakiba wakat mifam gi festun police na segaiduna wakat mifam phaman khidre ngasi sanaton athokpam misigi achumba langla langjil putho u haiba davi tawduna democratic oiba chingmairong kabui village da chingmairong women society gi member singna wakat mifam chatharingaida Imphal West police ki team ama laktuna wakat mifam da sizinariba festun munduna wakat mifam thugaiduna phaman khidre asigumba miyoi bagi right pu khongaung na ba ka henba thawong ase condemn tawi haina justice for sanaton athokpam na press ta thadorok pa cherol ama na haire cherol asina hai serak asida justice for sanaton athokpam gi oina semjaba Facebook account thingjin khiba ase achumbabu machin menba amade aran babu thadokpagi thawongni haina lawe social media da postmortem report submit tawdringaida postmortem court tawduna mathanta sijabani haina lana sandokpa kangbuna hauzik phawba thijinbidana lairibasina aran babu sogatpani haibase mayek sengna uba phangle haibasu justice for sanaton athokpam gi cherol asina haire sairak asida justice for sanaton athokpam Kurai thangjam laikai ge lamjing makha danga sisu sanaton athokpam ge misi asige langla langjil putho u amade police investigation FIR palaga tau RIMS ki director suspend tau haina wakat mifam kaya Kurai kendri tongan ba mafam singda phamkhre haire ngasi wakat mifam sathaki ba mafam sing adude Singmairong women society ge member singna Singmairong kabui village ta yaingang pokpi makha laikai Maira paibi lupna yangang pokpi makha lekaida yangang pokpi maira lamjing lupki member singna yangang pokpi kaithelda wakat mifam pangthokhe masida natana yangang pokpi sana sabi thamna pokpi goltabi apunba maira paibi singnasu saruk yaduna wakat mifam sathaki haire